ꯗꯦꯡꯒꯤ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯑꯦꯗꯤꯁ ꯀꯧꯕ ꯇꯥꯏꯒꯔ ꯃꯣꯁꯀꯤꯇꯣ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯀꯥꯡ ꯃꯈꯜ ꯑꯃꯅ ꯁꯟꯗꯣꯛꯄ ꯐ꯭ꯂꯦꯕꯤ ꯚꯥꯏꯔꯁꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥꯅꯤ꯫ ꯗꯦꯡꯒꯤꯒꯤ ꯂꯥꯏꯑꯣꯡꯗꯤ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯕ, ꯀꯣꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ, ꯁꯔꯨ ꯁꯌꯥꯡ ꯆꯤꯛꯄ, ꯃꯤꯠꯀꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯤꯛꯄ ꯅꯥꯕ ꯐꯥꯎꯕ, ꯀꯣꯛ ꯉꯥꯎꯕ, ꯑꯣꯅꯤꯡꯕ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯄꯨꯛ ꯂꯦꯡꯈꯠꯄ, ꯃꯔꯛ ꯃꯔꯛꯇ ꯈꯣꯡ ꯍꯥꯝꯕ, ꯃꯥꯏ ꯉꯛ ꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯑꯉꯥꯡꯕ ꯃꯄꯥꯛ ꯊꯣꯛꯂꯛꯄ, ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯃꯁꯨꯡ ꯋꯥꯟꯊꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯈꯔ ꯁꯥꯊꯤꯕ ꯂꯥꯏꯑꯣꯡꯗꯤ ꯅꯥꯇꯣꯟ, ꯆꯤꯟ ꯑꯃꯁꯨꯡ ꯌꯥꯔꯤꯗꯒꯤ ꯏ ꯊꯣꯛꯄ ꯌꯥꯎꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯅꯥꯕ ꯑꯁꯤꯗꯒꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤ꯫ ꯃꯐꯝ ꯃꯇꯝ ꯂꯩꯔꯤꯕ ꯂꯥꯏꯑꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯍꯛꯆꯥꯡꯒꯤ ꯏꯁꯤꯡꯒꯤ ꯆꯥꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯌꯦꯡꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯌꯦꯡ ꯂꯩꯇꯦ꯫ ꯑꯦꯗꯤꯁ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝ ꯀꯣꯛꯐꯝ, ꯃꯆꯥ ꯀꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯆꯥꯅ ꯊꯛꯅꯕ ꯊꯝꯂꯤꯕ ꯏꯁꯤꯡꯒꯤ ꯀꯣꯟ, ꯆꯐꯨ, ꯗ꯭ꯔꯝ, ꯔꯤꯖꯔꯚꯔ, ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯄꯥꯇ꯭ꯔ, ꯆꯐꯨ ꯑꯀꯥꯏꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯇꯥꯌꯔ, ꯂꯩꯒꯤ ꯒꯝꯂꯥ, ꯍꯨꯟꯗꯣꯛꯂꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯞ, ꯀꯧꯇꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯆꯦꯟꯗꯕ, ꯏꯁꯤꯡ ꯌꯥꯝꯗꯕ ꯃꯐꯝꯗ ꯑꯦꯗꯤꯁ ꯀꯥꯡꯅ ꯃꯔꯨꯝ ꯀꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯃꯔꯝꯅ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯀꯥꯡ ꯃꯆꯥ ꯀꯣꯛꯐꯝꯁꯤꯡ ꯑꯁꯤ ꯊꯝꯕꯤꯒꯅꯨ꯫ ꯏꯁꯤꯡ ꯈꯨꯖꯣꯞ ꯑꯃ ꯇꯨꯡꯕ ꯃꯐꯝ ꯂꯩꯔꯕꯗꯤ ꯑꯦꯗꯤꯁ ꯃꯆꯥ ꯀꯣꯛꯄ ꯉꯝꯃꯤ꯫ ꯑꯆꯧꯕ ꯏꯁꯤꯡ ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ, ꯄꯨꯈ꯭ꯔꯤ, ꯒꯨꯍꯥ ꯑꯁꯤꯅꯆꯤꯡꯕ ꯃꯐꯝꯗ ꯃꯆꯥ ꯀꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯑꯦꯗꯤꯁ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯆꯤꯛꯄ ꯀꯥꯡ ꯃꯈꯜ ꯑꯃꯅꯤ꯫ ꯗꯦꯡꯒꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯗꯤ ꯑꯦꯗꯤꯁ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯤꯛꯍꯟꯗꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯂꯨ ꯅꯥꯟꯅ ꯊꯝꯕ, ꯏꯅꯝ ꯅꯂꯥ ꯁꯦꯡꯗꯣꯛꯇꯨꯅ ꯏꯆꯦꯜ ꯆꯦꯜꯍꯟꯒꯗꯕꯅꯤ꯫ ꯏꯁꯤꯡ ꯌꯣꯛꯄ ꯄꯥꯇ꯭ꯔ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯑꯅꯧꯕ ꯁꯤꯟꯗꯣꯛꯀꯗꯕꯅꯤ꯫ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯄꯥꯇ꯭ꯔꯁꯤꯡ, ꯆꯐꯨ ꯑꯀꯥꯏꯕ, ꯄ꯭ꯂꯥꯁꯇꯤꯛ ꯀꯞ, ꯀꯧꯇꯥ ꯑꯁꯤꯅꯆꯤꯡꯕ ꯂꯩꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯇꯥꯌꯔꯁꯤꯡ ꯊꯝꯕ ꯇꯥꯔꯕꯁꯨ ꯍꯨꯠꯇꯣꯛꯇꯨꯅ ꯏꯁꯤꯡ ꯇꯨꯡꯗꯅꯕ ꯁꯦꯝꯒꯗꯕꯅꯤ꯫ ꯂꯩꯒꯤ ꯒꯝꯂꯥꯗ ꯌꯥꯎꯕ ꯏꯁꯤꯡ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯍꯩꯗꯣꯛꯇꯨꯅ ꯑꯅꯧꯕ ꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯁꯤꯡ ꯊꯝꯕ, ꯏꯁꯤꯡ ꯇꯨꯡꯕ ꯌꯥꯕ ꯀꯣꯜ ꯂꯤꯛꯁꯤꯡ, ꯗ꯭ꯔꯝ, ꯔꯤꯖꯔꯚꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯥꯡꯅ ꯆꯤꯛꯇꯅꯕ ꯑꯆꯣꯟꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯂꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗꯥꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥꯡ ꯃꯆꯥ ꯄꯣꯛꯇꯅꯕ ꯍꯣꯠꯅꯕ, ꯈꯨꯗꯛꯇ ꯗꯥꯛꯇꯔ ꯇꯥꯟꯅꯕꯅ ꯗꯦꯡꯒꯤ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫